ngasi nungdairam phongbasi phongsingdagi maruoiba content khara khatang lokhacharaga mayamda share tawjarake ahanbada maruoiba paw Minister Bishorjit COVID-19 positive oire Manipur Sarkar gi Work Minister TS Bishorjit sai nifumapan BRDL Jenims ta COVID-19 test tawbada positive oire haina Jenims ta gi phangba COVID-19 test report na hairi panba yabade Minister Bishorjit ki loinabi driver COVID-19 positive oirakpadagi Minister masayawna imung manungi miyoising throat swab lauduna rims amasum Jenims ki BRDL da test tawbada mahaki Machanupi Ahal amadi Yumgi helper Oibi Nupimacha amasu positive oide haina pawsina makhatana phongdorakli atopa paw amanamo AR na pharuba IM gi kadar taru khulgi myam horakpadagi thadokre ngasi ayuk pung 3 rom taba matamna ukhul da leiba kungatare suba Assam Rifles ki kangbuna district asigi Singai subdivision gi Singai PS ki manung chana leiba namrai beles tagi yum amada NACN IM gi kadar khara sangjafam lauduna leide habigi paw phangbadagi mafam aduda AR gi kangbusim thomjinduna thiba humagi thabak chathabada NACN IM gi kadar taru yum amadagi phagat ki hairi pharaba kadar taru asi AR gi gari da haptuna puna ba honnabada mafam adugi khunja mem horaktuna pharaba kadar taru adu puba yaroi haiduna thingki namrai sanaulong women union Rajai Kunau amadi Marangpu Beles ki nupi mayam horaktuna electric pole da kangsi kingduna ahenba miyam koktoktuna AR gi gari edu pumkoi kushinduna thamki kungatare suba AR gi team adubu lusinglakiba captain adubu nupi miyam yomsinduna makoina phakiba kadar taruk adu puba yaroi haiduna yamna sauna muknakhi nupi sing adu makhota sai amamam paiduna loina thulakhi miyam gi ihau aduna henjilakpadagi pharaba kadar taruk adu AR no khudakta thadokhi thadoklaba kadar sing adu nupi myam aduna konsinduna puraklaga anakba yum amada pusinduna thamki haina su pokshi isna makhatana phongdurakli atopa yamna noaitaba thawdo amanamo miyoi ama siduna leiramle mihatpene haiba miyoi police ta surrender tokhrei ngasi ayuk Bishnupur police station gi manung chanba Bishnupur municipal council ward number 3 maning lekai da leiba masa gi farm da miyoi ama siduna leiramle Messi asida siena bane haiba nupa ama masa aniga loinana police ta surrender torokle hairi pausi singna thaudok thophamdagi phangwa pawgi matung inadi laikhidraba miyoi adugi maming moirangthem nilamani singa sei yangkai ga taru apokpa M kalasan kawi Messi asida siena bane haina laikai miyam na hairiba namoizam sundar sei nifu amadi mahaka pokminaba manaw nupa N Romesh sei kunthra ga taru amadi apokpa mapa N Tomba sei khumpuga mari asi ngasi ayuk lekai miyam horakpadagi Nambol police station surrender tawkhre hairi thawdo asigi matangda singa bina kaubi yumthangnana leiba nupi amana phongdorakibada ngarang numidang sarakna pung 8 khra helakpada mi phuna seinabagi makhol ama tabadagi thoktuna yenglubada namoizam Tomba amadi Machanupa Sundar amadi Romesh aniga loinana mapa masa sangduna ngasi laikhidraba nilamani phuduna leiramba thengnaki hairi laikhidraba nilamnigi Machanupa atoma moirangthem naukhtona phongdorakpada ngarang mapa phure habigi paw phangbadagi mapana leiriba thongjaurok turel mapanda farm da laktuna yengbada mahaki mapa gyan mangduna leiramba thengnaki mahaki masada dakpham kyasu tarame makhoigi yumga mapana farm tawriba aduga khara lapnai mapa mathanda leiba nuaiti haiduna mayamba Mahesh ki Machanupa sahi nipan romta ngairiba Jameson koba amaga hanadagi farm asida tumina hanmane Messi asigi matangna Kasa Road Education and Sporting Association gi president Sansam Ibo halna phongdokibada hana lekai asigi oinasu mi hatpada sienaba casing da sienaba mioi amata lehande nilamani mihar asida makhoi mama masa ahum sienaramba thoklabadi makhoi su lekai asida leiba yaroi loinana Messi asigi matangna GAC ama soidana siamlagane asiba haksang lawbi oinadi lekai myam kupna khanaraba matungda lawba lawdabagi warep lawgane police na su Messi asigi matangna achumba langla langjit ningthina thidokpiduna mihatpa miyosing puthokpiyo case asi korikari-guma nathaina ba hotna bigano haina su appeal tawkhi thawdok thokphamna Bishnupur police ki additional SPLO Loikham Lanmio OC Nambol police station Subhas laktuna yengsinkhi tungda forensic science ki team laktuna asi bhaksang adu yengsilaba matungda postmortem gi damakta rims ta pukhre loinana ngasi nungthil maning laikai community hall miyam gi oiba mifam ama SP Bishnupur amade local MLA Govindas Konthawjam yauna pangthok rahenasu pausi isna makhatana phongdorakli topa maruoiba pawa manamo ex minister MD Hizamuddin laikhidre Moirang Assembly constituency gi mirep oina kaduna minister phabo eramlaba
Haji MD Hizamuddin Masagi Anaba Amadigi ngasi laikidre. Ex-Minister MD Hizamuddin Minor Irrigation and Economics and Statistics ki Minister of State Independent Charge Oirambada Natana Loktak Development Authority ki Chairman su Oirame laikhidraba si masagi sai humdraga nipan rom sukhren spoksi isna makhatana fungdorokli atoppada khangjinba yaba yamna maruoiba paw manamo September 18 dagi Manipur gi oina school sing hangdokpagi plan laitri Radesham Manipur da lairiba school sing maru oina class 9 dagi 12 phawbagi class sing lakliba September 18 dagi hangba hauragani haibagi wafam laite Mahiroi singna mama mapagi ayaba amagi makhara satpa yagani hairabasu mahiroi singi punsina hena maru oibana hauziki oina khudakta school hangbagi plan amata government asigi oina laiti haina education minister TS Radesham na phungdokre ngasi minister gi office chamber da pangtokhiba paumi singa unaba mada mahakna makhata na haikibade minister of home affairs na tha asigi nipanda thokiba guidelines ki matung ina September 18 dagi school sing hangnaba SOP sing thokhi SOP adugi matung ina school gi mahiroi sing na September 18 dagi magi school sing da oja sing gi guidance loba yagani hakiba lairabasu Manipur gi oinadi hauzik maki oina school sing hambagi plan laitri makhatana school sing gi hostel da lainaba mahiroi sing khomjilo haibasu sarkar gi makedigi haikiba laitri haina pauksiyesna makhatana phongdorakli atopa maruoiba paw manamu more kaithel sana kanglon ngaktabasing pharaga fine thian kre hauji COVID-19 gi laina laichat asida border town oiriba more kaithel da face mask uptana lambi sorokta tholakpa miyoi sing more police na fine thian bagi drive sathakre ngasi SP amadi Dr. SP Bikramjit ki miyang makhada more OC Dilip Kumar na lusingduna drive asi sathakhi ngarang su more kaithel gi akoibada COVID-19 gi satna kanglon thugaiduna face mask uptana mapan thulakpasing pharga fine thian ki drive asi makhatana adumak sathaduna COVID-19 gi satna kanglon ngaktabasing pharga fine thian bagi thabak satakhini haina su poksiyesna makhatana phungdorokli atopa paw manamu mayang Imphal Thambal nu mingthon bada lupna yare organization September tang anigi numidang pung 10 muk tabada nungsinaba nupa na CLC haiduna masagi mayumdagi puthokraba matung matu solabi Nupimacha amabu karisu tawba ngamnaroi matagung gang rape tawraga tamthina ot naibiraga hatkibagi thawdo adu young women health organization na akan momong na condemn torakli loinana Nupimacha asibu mayang Imphal Thambal nu haina mingthon bada lup asina ayaba pire hairi organization asigi serol asina makhata na hai social media amadi media da victim gi photo maming na singba thagalaga viral uhen khiba asi thingnaba amadi makhata na mahakpu ningsingbada hena khudong chaba arotpa mingthon ama piba mathau tare section kya na pinarakpa poktak ki matungina mayang Imphal Thambal nu haina mingthon bada lup asina su ayaba pizari hairi police na sarsi tha amagi manungda thagat piyo tasengna gang rape ni khanglabani na tha ni sangthabagi maram amata uba phangde police ki haisingbu utpiyu tha taruk ki manungda trial loiduna khudam changdam oiba shibagi dandi lathokpiyu maduna sigumba nupi singbu namja nam theknaraga hatpasi lon suya yade ngammi haiduna masagi sai sudribi Nupimacha amabu tamthina ot nairaga izat loraba matungda hatpa asigi damaksu organization asina thamoi sukna nungaijade mayang Imphal Thambal nu da sarak tamkhiba rapist ta piba sairak na pibana matungda nupibu sarak tamba yade haibigi para pira sen spoksiyesna makhatana phungdorori duga thank you